अहानबदा मरुइबा पाव वॉर्डर फेंसिंग अमदी FMR की मतंगदा यूनाइटेड नागा काउंसिल की डेलीगेशन अमगा गवर्नर का उनखरे थदौ इनपी मिजोराम टीम्स ना मणिपुर की थदौ अमसुंग मैतै अनि की मरक्ता वखल तमिनदुना शांति अमदी तंगदु लैताबा लैहनबा लौखलकपा खोंथांगबु सौगतली हाइना फोंदोरकली अमदी मणिपुर स्टूडेंट्स फेडरेशन सिंधुना कुनमाथोई सुबा अथौबा महिरोई सिंगी नुमित ngasi पांगथोखरे मैम खुरुमजरी नॉर्थ ईस्ट विंडो टीवी ने संदोकचबा नुमिदांगी मणिपुरी पाउ बिटिंग ताबिरिबसिंगबु सुरबला माइरेंबमना तराम लोकचुरी हौजिक मियामदा पाउ मचा खाइना पिजरी वॉर्डर फेंसिंग अमदी FMR की मतंगदा यूनाइटेड नागा काउंसिल की डेलीगेशन अमगा गवर्नर का उनखरे FMR चना हनखिदबा अमदी इंडो म्यांमार बॉर्डर फेंसिंग खाबगी मतंगदा खोंजंग चंगसिलिबा UNC की मियोई तराना साबा डेलीगेशन अमगा गवर्नर 𝐂𝐗𝐸𝐯 का राजभवन उनदुना वरी साखरे राजभवन की गेट पौमी सिंगा उनबा UNC की प्रेसिडेंट NG लोरहोना फोंदोखिबदा UNC न तालिबा डिमांड का मरी लेनना सेंटर का वरी साननबा सिलगनी हाइना गवर्नर थाजबा पिरकले अदुमोइनमक UNC की माइकैदगी प्रेसिडेंशियल काउंसिल न लौकिबा वरेपसिंगी मतुंग इना खोंजंग चंगसिनबा सेम सारे ममांगदा फोंदोखिबगी मतुंग इना नागागे होमलैंड FMR चनहनखिदबा अमदी बॉर्डर फेंसिंग खाबगी मतंगदा नुमित 15 गी मनुंगदा खोंजंग चंगसिनबा सेम सारे अमदी गवर्नर थाजबा पिरकपगी मतुंग इना सेंटर का UNC की मिहुत का उननबा अथुबदा सिनगदबनी अमदी प्रेसिडेंशियल काउंसिल न लौकिबा फिरेप होंगु हाइबा वाफम फोंदोरकी थदौ इनपी मिजोराम टीम्स ना मणिपुर की थदौ अमसुंग मैतेयनी के मरक्ता वखल तमिनदुना शांति अमदी तंगदु लैताबा लैहनबा लौखलकपा खोंथांगबु सौगतली हाइना फोंदोरकली थासिगी तरुक्ता मणिपुर की CSO सिंगना थदौ की मिहुत सिंग इम्फाल तरामना ओक्तुना मिफम पांगथोक्तुना इसुगसिगी मतंगदा सिंथानिंगाय ओइबा खोंथांग सिंग लाखनखिबादुगी मतुंगदा थदौ इनपी मिजोरामना थाजबा सिपिरखिबनी थदौ मियाम कुकी नते मिजो इथनिक ग्रुप अमनी थदौ मियामना इंडियन यूनियन की मनुंगदा लैरिबा स्टेट अनि एसिगी टेरिटोरियल इंटीग्रिटी होंगहन्नबा पॉलिटिकल डिमांड लैते लाइबक थिबदी हौजिक चथरिबा क्राइसिस असिना थदौ अमदी अतोपा जोफेट जोनांतलाक ट्राइब सिंगबो मैतै अमदी अतोपा ग्रुप सिंगना मखोइबु लाना कुकीनि हाइना लौरी इम्फालदा पांगथोकिबा रोड टू पीस कन्वीनियंट ऑफ अंडरस्टैंडिंग की मिफमदा थदौ इनपी मिजोराम के प्रेसिडेंट बु मणिपुर के CSO सिंगा डायलॉग चथबदा सरुक यानबा बार्टोन तौरखी खना नैनबदुगा अदुदा थदौ कुकी नते अमदी इम्फालदा मखोई सेफ्टी ओइ हाइबा वाफम ऑफिशियली खंकी मणिपुरदा लैरिबा थदौ मितै अमदी अतोपा जोफे ट्राइब सिंगी मरक्ता असिगुम्बा पीस प्रोसेस असिबु सपोर्ट तौनबा थदौ इनपी मिजोराम टीम्स ना खुदेक पिदुना थदोरकपा चेरोलमदा मिजोराम गवर्नमेंट अपील तौखी मणिपुर स्टूडेंट्स फेडरेशन सिंधुना कुनमाथोई सुबा अथौबा महिरोई सिंगी नुमित ngasi पांगथोखरे अथौबा महिरोई सिंगी नुमित MSF के क्वाकैथेल थौनाउजम लेकाइद लैबा लोइसंगदा यकाइरोल पांगथोकलबा मतुंग आफसपा लौथोउ हाइना मियामगिदमक थवाई कटख्रबा बिष्णुपुर डिस्ट्रिक्ट लैबा अथौबा पेबम चितरंजन निंगसिंग मितमदा हाइकत लेकत तमखी मखाताना अथौबगी याताफमदसु मियामना लैसु कटखी लोइनना अथौबा पेबम चितरंजन की पोंगनफम लमदमदसु हाइकत लेकत तमखी नुमित असिगे सरुक अमा ओइना वांगांग दबा मियाम की खोंचत अमा क्वाकैथेल की TYC क्लब तगी कैसांपा ट्रैफिक लेन फाउबा मदुदगी इम्फाल कॉलेज तक लोइसिनकी मणिपुर पुंबदगी आर्म फोर्सेस स्पेशल पावर्स एक्ट 1958 लौथोकदबने हाइबा थीमदा सतखिबा खोंचत अदुदा लोइरबा मतुंगदा इम्फाल कॉलेज की जुबली हॉलदा मियाम की मिफम अमसु पांगथोकी
Nakalamaromdasu Manipuri Student Federation MSF Jiribam District Committee na sinduna Jiribam gi Babupura da laiba PWD Guest House ta ima laiba kidamak masa matanda mai thazaduna thawai thakiba athauba pebam sitaranjam gi laikidabagi kunmathorak suba ningsing kumon numit 21st Student martyrdom day 2025 thoram mapung fana pangthokre ngasigi thoram atuda laikidraba athauba pebam sitaranjan gi photo da laikatuna miyam nei kai khumnaba utki Thobal District Isu Security ki akan ba checks in Thorangal Loinana District Administration Thobal na sinduna Levak asigi Humbudrama Pansuba Independence Day District asigi Headquarter Mini Secretariat Complex ta ngarang pangthokre Thoramaduda Deputy Commissioner Hana Kamai IAS na Jati asigi matu ohungi firal atiada paihanki Tungda Thobal District Police ki SDPO Thobal Oinam Ajit Singh na Parade Commander Oina Lutingba Mass Pass Contingent Singh Salami Deputy Commissioner na Oki Thoramaduga Mari Lainana Miyam da Piba Waro Deputy Commissioner na Thobal District ki District Administration na District aduda paikhatliba tongan ba Thorangi matang da sandok na khanghanki Thoram loisilakpa da mass pasta makok mathang takraba contingent sing cultural troop amasung tongan ba department da thabak tawriba mathau masakhang ba staff sing da manamatum amasung appreciation certificate piduna ikai kumnaki Thoram aduda SP Sivananda Sarve IPS ADM Aribam Amarjit Sharma MCS additional SP Operation Ice Devendra Additional SP Law and Order and Insurance Third IRB gi COS Hemanta Amadi Atai Civil Police District Level Officer Singsu Thoramaduda Sarukyaki Thobal District ki Nongpok Sekmai Police Station gi manung chana laiba Yaripok Malo Mamang Laikai de laiba Yendrem Bam Ongbi Nandini gi yumda sakhang daba miyoi ahum laklaga kihan khanghalam le hariba thodok aduga karigumba hiram amatada mari leinade haina mahaki mawpa igengkhom samanandana fongdorakli wafam asi ngarang Thobal da pangthokpa pawgi mifam amada wai samanandana fongdorakpani thodok adu thamoi sokna nungaite hairaduna mahaki pokminaba mache Nandinina Manipur fongba pauche sing amadi local TV channel singda mangonda siriba maral sing adu yumpham yaudaba ngaktani makoi ani gi marakta lamgi cheyet naba karisu leite khiramasi matangda laikai miyamna hena khanglibani miyamna khangdinglabasu laikai miyam degi khangbiyu mahaki mache Nandinina mangonda siriba maral sing asi thaza bigenu haina su samanandana miyamda apil torakli aikoi nimak tholopone haibase ai haijage asiga ai isamaksu hayengmakse thangjasidagi akoi hongdokpa haina akoisu lepnara leirabani mapuna talabani aduda mana khabarda amamada mana hairiba mayamdo ai kariguma mari amata leinadi aina paliba machine lol lori adai mingonda paisa puri amma tori ngamnaba toroga machine ji palakpani aduga masu macha ani sina aigida thabak yaurabani na masu jibika ojinaba nungainaba khunaraga moisu chawkhasunu aisu chawkhake haiba wakhalon se tawbani adugo aigi laiba thiba thawdo amadagi machine ji panbe hek lorakpadagi puruba paisa singsina corona mu lakchale lal mu lakchale tawbadagi ai upai leitadana ingkol chemi gi paisa singda yadabadagi ingkon mapu aina yonjabani masida kanagi karigumbi amata aiga leinade mana isina lamgi matangda aiga sayetnaba lei ai adu tawian haibado madu karigumba amata leite aduga ngarang khoi isi hoida sakhangdaba moy mi khar laaga kari no hairami toromen haibasingdo ai isa thawai nungaijade ai isa mak nungaijade aduga aigasu karigumba mari amata hiramduda leinajade hai Kungba Bazar amadi Irilbung Bazar da drug abuse ki mayokta poster campaign pangthokre Irilbung Police Station na sinduna the Welfare of Youth Liberal and Conduct Organization
ngapigini WYLCO kongba idilbung youth club IYC idilbung amadi nongmaiting range office na saruk yaduna pangthokpa campaign aduda quit drugs choose life haiba sticker sing kongbang ngarigan road ta chatpa gari sing da napki loinana bazar gi wall sing da su poster napki no to drug yes to life haiba slogan lauduna rally su chatki. All gas care AGC Manipur state na LPG gas consumer sing na sakthong gas asi matau karam na season agadagi amadi khudong thiga dabadagi matau karam na checksin thorang sing lokhat kadagi haibigi matang da Imphal West District ki Wangwa Assembly constituency ki manung chana laiba Govindagram Lai Harau bungda mass awareness cum training program pangthokre AGC Manipur state amadi Lairimjam Maizau GP amadi Apunba Sakti BLF Imphal West ka kucham naraga Govindagram Lai Harau bung community hall da pangthokiba training program cum awareness program adugi thoram aduda AGC Manipuri state ki manager SSJ Prakash Maitena gas season aba amadi checksin thorangi matang da practical ga loinana miyam da gas ki kana bakaya ama mamut tana sugaina miyam da taktuna kan kibaga loinana nupi oibi sing da gas semba haina bataki. Sponsors and sponsees interaction program ama egalitarian Manipur of the altruist trust na senduna palace compound laiba MSF DS ki auditorium hall da pangthokre thoramaduda lieutenant general oiramba Dr. Konsam Himalaya chairman and managing director Babina Healthcare and Hospital Industry Private Limited Dr. TSW Ima Trust ki president Dr. Santi Kumar Sapam na athoiba mithunglen sing oina saruk ya kibaga loinana retired captain Akhilesh Kumar retired colonel Saran Dev atai masak naiba Dr. Singh retired major sponsor Mahiroi Maudrani Thoida parents sing su saruk yaki Thoronga Mari Lainana Lieutenant General Oiramba Dr. Konsam Himalaya na Ima Trust na ngasi fawba awana taraba sothana leidaba imung singi maru oiba mahiroi singi damak paikhatliba thorom thogatningai ni trust asena sothana leidaba mahiroi chamagi mayada achangbo senpham puthokuna makoibu mahai masing tamnabagi amadi atai hiramda asobo thodang loriba sing ubada thagataba ngamde trust asna state kayada leidiba pukchel chauraba mioi kayadagi panglakpa mateng aduna amuk Ima Trust na mahiroi sing amadi sotharaba imung singda mateng pangbani makha tanasu Ima Trust na miyam gi thabak thorong kaya paikhalakpada mai papu oyu haina haiki ngasi Thoramaduda cultural program Ras Lila Pung Cholom Thang Tana Chingba Kaya Su Utki. Sponsor yang Pinoga yang sama dari ki tinggi kambisi karena support tu sih masih yang hard touching baru ini masih di function sih kalau sponsor kamu juga mungkin sponsor tu wangan sih juga unahal ba aduh unahan ba kita sponsor kamu sih Bombay degi, Jammu degi, Nepalong degi, Dalit degi, Manipur degi, yang jauh sudah, yang na touching orang experience semua itu nasi sekok. Tapi matras ki kalau kalau mayam se, hana mayam su atau SCS su, kira NGO itu kalau nasi panjang. Koi hana ikali ayam appreciate tu ni. Matras tu yang best wishes for my papa semua Apokpa marop Thoksang masa apunba amadi ahanba apokpa sanglen yaurbung anina punna sinduna Laininghal Nauriya Fulogi chama kuntratre chuba mapok ningsing thoram ngarang yaurbung da laiba ahanba apokpa sanglen da pangthokre Laining Laiswan gi oiba thoramna mapung oina pangthokiba thoram aduda Kakching Khunau dagi social worker Salam Birlana atoiba mithung amadi lukki president Seram Devana thoram mapu oina saruk yaki amadi wangangloi kayana Laininghan Fulo asi maitei ekhoigi mangluraba ina Laining kaya bo hingat hanbiramba atoiba laipok amani amadi maitei gi hiram khudingda luting biramba atoiba lamyan ba luting ba amani haina wangangloi kayana saithaduna wangangki
Nakalamorom dasu hauna sang apok pamarup Assam haila kandi na sinduna Laininghal ibungo Nauria fulogi samaga kuntratret suba yaifa mapok ningsing numit ngak pagi thoram ngasi Assam haila kandi zirivon gi laisam kun mamang lekai dalaiba hauna sang apok pamarup ki hauna sang da pangthokre thoram madugi manung channa Laininghal ibungo Nauria fulona thambiramba wareng saideng amadi isai saidan nabaga loinana Dr. Sangakpam Merina amadi Dr. K Tamna anina puthokpa Laininghal Nauria fulogi punsi apok pahaiba lairik amasu fongki loinana ngasigi Laininghal Nauria fulogi chamga kuntratret suba yaipa mapok ningsing thoramaduga mari leinana fongki ba lairik asigi masak Dr. Sangakpam Merina amadi Dr. K Tamna anina miyamda mamuttana khanghanki amadi Sanarai Maitei Higher Secondary School gi principal su oiriba Malem Maitei Imalup Assam gi former General Secretary L Amutombina lairik asigi mari leinaba mamal yamlaba wafam kyasu miyamda paudabki MP Dr. 𝐂𝐢𝐯𝐴 𝐁𝐽 meeting Makhada, the role of legislators in tackling the present crisis and crafting a new Manipur haiba team da pangthokiba essay competition ki result laukthokre competition aduda new model public school Moirang da class 10 kariba mahiroi ningthauzam bisal maitai na ahanba extra h school da class 12 kariba mahiroi arambam amar maitai na ani suba amadi school asimaki mahiroi Rajkumar Brunson na ahum suba tabangamkhre Nongmagi oiba social service scheme ama Maharaja Vudachandra College ta pangthokre college asigi alumni association amadi 80 unit 19 Wangkai Imphal na sinduna pangthokiba thoramaduda MP Leisemba Sana Jawbana social service ki 8 oina JCB ama mateng pangki madugi matengna college playground semtokpa amadi leite manahanki kem aduda MB College alumni association gi miyoi chamarom sarukyaduna 80 unit 19 ga loinana principal vice principal teaching faculties non teaching staff amadi Mahiroi Singna College ke akoiba sing luna na thamna ba sengtoki Ngasi China gi Hong Kong da taratret suba Asian Dalit Sahitya Conference pangthokre Hong Kong University ki research scholar Steve Chen na athoiba mithung amadi Bharatiya Dalit Sahitya Academy ki National Secretary Dr. Yumna Mahendra Kumar na thoromapu loinana AIR Imphal gi retired director Dilip Mayengbam amadi retired assistant director art and culture Hobam Sitra Debina ikai khumnaba mithunglen sing oiki thoromaduda international award sing lanthoki award fanglaba sing adudi Hobam Sitra Devi Dr. Laishram Kamala Devi Dr. Sarda Mainam Lairik Yengbam Samarendra Thokchom Pramod Ngangbam Provido Ngangbam Inaumacha Samurai Latpam Kunjavihari Dr. Thokchom Tokyo Lairik Yengbam Taniya Lairik Yengbam Bazita Ahong Sangbam Surendra Kumar Singh amadi Telen Khechimayumni Thoramaduda Manipur gi irang da thawaina pontha pi khraba singi mafam da ikai kumnabasu utki Universal Friendship Organization UFO Imphal West Headquarter number 1 Langthabal Furamakong Battalion gi manung chana leiba Maitei Huyen Langlon Sintam Sanglen Sajjal Academy UFO Chingfu branch ki taranitoi suba rising de gi thoram ngasi pangthokre thoram aduda isok gram panchayat ki pradhan Warepam Deven Singh na ibadau pakhang ba yekpa malem gi firal chingkhat ki bagal loinana UFO gi member kayana firal gi mafam da salute piduna ikai khumna basu utki ngasi gi thoram aduda UFO gi president RK Sana Parihal Secretary General Y Mairaba Angom UFO gi oina laidiba thangtagi chief instructor Nomaitem Bizoi thangtagi instructor Syam Maitei yauna battalion secretary Singh commander Singh amadi tongan ba mafam kayadagi lakpa member Singh na saruk yakhi amaromda Maitei Huyen Langlong Sintam Sanglen Sajjal Academy UFO Chingpu branch ki taranitoi suba rising day tharonga mari leinana save the environment haiba team da UFO gi president RK Sana Parihal gi meeting makhada UFO member kayana ngasi
सिंफू चिंथक की अकोइबदा उ चरा कया थाखरे हाइरिबा उ चरा थाबगी प्रोग्राम अदुदा UFO की सेक्रेटरी जनरल वाई मैराबा अंगोम UFO की ओइना लैरिबा थांगतागी चीफ इंस्ट्रक्टर नोमाइथेम बिजोय अमदी आइतै मेंबर कयाना सरुक यादुना चिंफू चिंगी मसाइगोलदा उ चरा चनिरोम थाखी Aztec BAM MMA Fight Club na senduna to makalekaida ngasi nomagi Club War Manipur pangthokre makatarakpada Aztec BAM MMA Fight Club ki founder oidiba thongnawjam bambamna fongdorakpada matam kuirabadagi MMA hograkpadagi tauge khanduna lakpa manglan amani haina fongdoraki Club War Manipur haibasi Manipurda lairiba fighter MMA khaktangi natana event lairiba fighter mari lainaba sanaroi sing MMA di sananingba karam haina yaugani khangzadaba madu changba yabagi khudong chapa supiri MMA fighter khaktang loksinde atopa event laiba sanaroi singna changba yabagi ayaba pidi haina fongdorakli khoi manipura laiba fighter haidi MMA khaktana tan atopa laiba event combat sport ka mari lena haitare fight ki mari lena ba event sing je sida laiba sanaroi sing na MMA di sananingba MMA kamai tora changba khangzadaba MMA amtang thokjaraga di phagani ga khanjaba adugumba sanaroi myam lai asumsinggi changba yabagi opportunity ma pijaba sida MMA fighter khatang khoi loksan jade atop atop laiba event singda laiba fighter sanoi khudima khoi sida participate tawba yabagi ayaba pijari aduga masida khalaiba sanoi singina mathangi akhoi je klawar je every 3 month leraga singani adugi matungda mu klawar ahum subaga akhoi je fight night ama singani with topology amadi sidok kano topology record amadi silver record chan bhai tare du fight ama singani adumana sinjagen khali aduma koi manipur da laiba sanoi sinje promotion tawnaba puthoknaba haida akhoi sidagi guwahati or delhi chalaga sanabada changba paisa je tasina akhoi manipur da sumai sin targadi akhoina moilam da chalaga sanaba adumana makhoina so akhoi sida lam da laga sana tarde akhoi sen changba gi changsu yam handagani aduga akhoi su akhona bi changsu yam phajana khona bi yare adu akhoi manipur da so sugumba lai haibase malam da sakta pe yare haibagi khadala to Ziribam ge RK Sanatombi Vidyalaya Auditorium Hall da hokiba August ki tarik ani amadi ahum da pangthokiba Asmita Khelo India Kickboxing League ta 𝐶𝐠 ke junior category ki event point fight amasung music form da gold medal ani lawrakhibi nupi macha ani amadi course opagi tharom pangthokre apunba naharol lamjing loop amadi Imphal Turret Football Academy na pun senduna pangthokiba thoram maduda gold medal lawraklabi uchiwa makha laikai digi sagol sem Premjit amadi sagol sem ongbi inaubi anigi machanupi sagol sem nungsithoi chanu loinana haidiba championship asida saruk yaruba Little Master English Higher Secondary School gi coach Angom Sanatombi chanu amadi music form da goal lawrakrabi longjam bandana da su puing thawatki chatliba chahi asigi September thada Himachal Pradesh da pangthokadoriba Junior National Kickboxing Championship asida mayam gi thawjaldagi mai pakpa oiraki haiduna sagol sem nungsithoi chanu na fongdoki Nahasing da drug free oihanba team da ngasi pangthokiba campaign ama ngasi rally asigi team si drug awareness campaign haina mingthola duna pangthokibani hawalakliba nahasing na karamna mit mai panghan gani haibagi maramda lambi gi matai da nisagi polam singsu yonbidana ba fongdorakli asigumba campaign asi makhatana sathaki gani loinana inkhalakliba nahasing gi da gyan tarakna bagi damakta sendan lambi Onto iba dukan famaga nahada yun silibasi ki mayokta awareness campaign asi adumak makata na su tawgi gani haina fongdorakre नशा के ओर ज़्यादा अग्रसित हो रहे हैं उनको जागरूकता करने के लिए ये हमारा एक अभियान है जिससे कि आजकल के नौजवानों को इस नशा से मुक्त दिलाया जा सके इस करके हमने इस जो डोलीलैंड के जो मोहल्ले हैं और जो रोड के ऊपर दुकान में जो बेचते हैं इस ड्रग्स को उससे जो नौजवानों को मुक्ति दिलाने के लिए अभियान है जो नहीं ऐसा है हमारा अभियान जो है ये आज का नहीं है ये हमारा कंटिन्यू चलता रहेगा आगे भी ये एक अभियान है जो दिखाने के लिए पब्लिक पर जो हमारे जो अभियान है जो दुकानों में जो बेचने वाले हैं
जो नशा को जवानों को ऊपर बिक के अपना फ़ायदा उठाने के लिए जवानों को अपने गिरफ्त लेके उनका फ़ायदा और उनका नाश करने के लिए जो ये कर रहे हैं, उनको खत्म करने के लिए हमारा अभियान चलता रहेगा आगे भी। हौजिक अरोइबदा मरोइबा पाव अमुक हन्ना पिजरी। बॉर्डर फेंसिंग अबदी एफएमआर की मतंग यूनाइटेड नगा काउंसिल की डेलीगेशन अमगा गवर्नर का उनखरे। थदौ इनपी मिजोराम टीम्स ना मणिपुर की थदौ अमसुंग मैतै अनि की मरक्ता वखल तमिनदुना शांति अमदी तंगदु लेताबा लेहनबा लखलकलिबा खोंगथांगबु सवतली हाइना फोंदोरकले। अमदी मणिपुरी स्टूडेंट फेडरेशन सिंधुना 23 सुबा अथौबा महिरोइसिंगी नुमित ngasi पांगथोखरे। ngasi gi oina notice window tv na sandok chaba numidangi manipuri paw matang ngasi loijari miteng tabiri ba pumna mopom khana khurumjari।